ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯃꯪꯁꯛ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ 9ꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯆꯤꯡꯂꯦꯝꯕꯤ ꯃꯄꯥꯜꯗ ꯄꯔꯞ ꯊꯣꯔꯛꯂꯒ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯕ ꯉꯍꯥꯟꯋꯥꯏꯒꯤ ꯃꯇꯝꯗ ꯂꯥꯏꯁꯪ ꯃꯟꯗꯤꯔ ꯁꯥꯒꯠꯂꯝꯕ ꯑꯃꯟꯕ ꯂꯥꯏꯁꯪ ꯑꯃ ꯂꯩ꯫ ꯍꯥꯏꯔꯤꯕ ꯂꯥꯏꯁꯪ ꯑꯗꯨꯗ ꯆꯠꯇꯨꯅ ꯆꯤꯡꯂꯦꯝꯕꯤ ꯀꯅꯥ ꯈꯪꯍꯟ ꯎꯍꯟꯗꯅ ꯃꯜꯂꯕ ꯈꯔꯁꯨ ꯀꯤꯟꯊꯔꯕ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯄꯣꯔꯛꯂꯤꯕ ꯙꯨꯞ ꯀꯦꯟꯗꯜꯁꯤꯡ ꯑꯗꯣ ꯏꯀꯣꯏ ꯀꯣꯏꯅ ꯆꯨꯈꯠꯇꯨꯅ ꯊꯥꯟꯕ ꯍꯧꯔꯛꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯆꯤꯡꯂꯦꯝꯕꯤꯅ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯐꯤ ꯑꯉꯧꯕ ꯉꯥꯛꯇ ꯁꯦꯠꯇꯨꯅ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯣꯝꯗꯁꯨ ꯑꯗꯨꯃꯉꯥꯏ ꯑꯃꯥꯏꯕ ꯑꯃꯨꯌꯥꯏꯗꯣ ꯃꯍꯥꯛꯁꯨ ꯍꯩꯅꯤꯡ ꯃꯈꯣꯡ ꯑꯗꯨꯗ ꯂꯥꯛꯂꯒ ꯃꯍꯥꯛꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯗꯣ ꯃꯊꯪ ꯊꯦꯡꯗꯨꯅ ꯊꯝꯂꯛꯏ꯫ ꯃꯍꯥꯛꯁꯨ ꯙꯨꯞ ꯀꯦꯟꯗꯜ ꯆꯨꯈꯠꯇꯨꯅ ꯂꯥꯏ ꯇꯩꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯕ ꯁꯥꯕ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯅꯥꯀꯜ ꯑꯅꯤꯃꯛ ꯁꯦꯝꯕ ꯁꯥꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯕꯗ ꯑꯃꯨꯌꯥꯏꯅ ꯑꯁꯣꯝꯗꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯇꯧꯔꯝꯂꯒꯅꯤ꯫ ꯑꯩꯅ ꯇꯥꯛ ꯍꯦꯛꯇ ꯂꯥꯛꯆꯕ ꯌꯥꯕ ꯃꯤ ꯅꯠꯇꯦ꯫ ꯑꯉꯥꯡ ꯑꯣꯏꯖꯕꯒꯤ ꯋꯥꯅꯤ ꯃꯍꯩꯗꯤ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯍꯩꯕ꯭ꯔꯥ ꯀꯔꯤꯅꯣꯝ ꯇꯧꯔꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗꯗꯤ ꯃꯥ ꯑꯩꯉꯣꯟꯗ ꯀꯔꯤ ꯇꯧꯕ ꯉꯝꯖꯒꯅꯤ? ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗꯗꯤ ꯃꯍꯥꯛꯄꯨ ꯑꯩꯅ ꯁꯨꯞꯇꯠꯇꯨꯅ ꯅꯩꯈꯥꯏꯒꯗꯧꯔꯤꯕꯅꯤ꯫ ꯃꯥꯒꯨꯝꯕ ꯀꯔꯤꯁꯨ ꯂꯩꯇꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯑꯃꯥꯏꯕ ꯑꯃꯨꯌꯥꯏꯗ ꯁꯤꯡꯅꯕꯒ ꯁꯥꯔꯤ꯫ ꯐꯩ ꯂꯛꯅꯕ ꯌꯥꯕ ꯂꯛꯅꯔꯒ ꯃꯊ꯭ꯋꯥꯏ ꯑꯗꯨ ꯁꯠꯀꯤ ꯈꯪꯒꯅꯤꯗꯅ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯑꯃꯨꯌꯥꯏ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯂꯐꯨ ꯃꯇꯨꯞ ꯑꯗꯨꯗ ꯃꯍꯥꯛꯅ ꯌꯨꯡꯁꯤꯟꯈꯤꯕ ꯇꯤꯡꯈꯪꯁꯤꯡ ꯑꯗꯣ ꯑꯃꯨꯛ ꯁꯠꯇꯣꯛ ꯑꯃꯨꯛ ꯊꯤꯟꯖꯤꯟ ꯇꯧꯗꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯥꯏꯁꯟꯅꯗꯨꯅ ꯇꯧꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯕ ꯑꯗꯨꯗꯗꯤ ꯈꯪꯍꯧꯗꯅ ꯂꯐꯨ ꯑꯗꯣ ꯃꯁꯥ ꯃꯇꯣꯝꯇ ꯌꯥꯝꯅ ꯀꯟꯅ ꯇꯪꯈꯥꯏ ꯇꯥꯅ ꯖꯔꯦꯠ ꯂꯥꯎꯅ ꯁꯦꯒꯥꯏꯔꯛꯂꯤ꯫ ꯂꯐꯨ ꯃꯇꯨꯞ ꯑꯗꯨꯝꯅ ꯖꯔꯦꯠ ꯂꯥꯎꯅ ꯁꯦꯒꯥꯏꯔꯛꯄ ꯑꯗꯨꯗ ꯑꯃꯨꯌꯥꯏ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯃꯍꯥꯛ ꯆꯣꯡꯊꯣꯛꯏ꯫ ꯑꯗꯨꯒ ꯏꯌꯥ ꯆꯪꯕꯒ ꯉꯝꯗꯦꯅꯦ ꯃꯁꯦ, ꯍꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯈꯪꯒꯅꯤꯗꯅ ꯅꯪ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯨꯌꯥꯏ ꯃꯍꯥꯛ ꯐꯨꯛ ꯍꯧꯒꯠꯂꯛꯂꯤ꯫ ꯑꯗꯨꯒ ꯃꯀꯣꯛ ꯅꯣꯟꯊꯔꯒ ꯃꯨꯔꯨꯝ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯛꯂꯤ꯫ ꯑꯗꯨꯝꯅ ꯃꯀꯣꯛ ꯅꯣꯟꯊꯔꯒ ꯃꯨꯔꯨꯝ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯛꯄ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯁꯤꯠꯄ ꯍꯧꯔꯛꯂꯤ꯫ ꯁꯣꯝꯗꯁꯨ ꯑꯗꯨꯃꯉꯥꯏ ꯆꯤꯡꯂꯦꯝꯕꯤꯗꯣ ꯃꯍꯥꯛꯀꯤ ꯂꯩꯔꯤꯕ ꯄꯣꯠꯂꯝ ꯆꯩꯂꯝꯁꯤꯡ ꯑꯗꯨ ꯄꯨꯝꯅꯃꯛ ꯊꯦꯡꯗꯨꯅ ꯊꯝꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯁꯨ ꯃꯃꯤꯠ ꯃꯅꯥ ꯎꯏꯁꯤꯟꯗꯨꯅ ꯃꯨꯔꯨꯝ ꯂꯩꯋꯥ ꯁꯣꯟꯕ ꯍꯧꯔꯛꯂꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯆꯤꯡꯂꯦꯝꯕꯤꯅ ꯃꯨꯔꯨꯝ ꯂꯩꯋꯥ ꯁꯣꯜꯂꯛꯄ ꯑꯗꯨꯋꯥꯏꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯁꯤꯠꯄ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯅꯨꯡꯁꯤꯠꯁꯤꯡ ꯑꯗꯨꯅ ꯆꯤꯡꯂꯦꯝꯕꯤꯒꯤ ꯑꯀꯣꯏꯕꯗ ꯊꯥꯜꯂꯤꯕ ꯀꯦꯟꯗꯜꯁꯤꯡ ꯑꯗꯣ ꯃꯨꯊꯠꯄꯗꯤ ꯉꯝꯂꯝꯗꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯈꯪꯍꯧꯗꯅ ꯆꯤꯡꯂꯦꯝꯕꯤꯗ ꯂꯩꯔꯤꯕ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯍꯧꯔꯤꯕ ꯎ ꯋꯥꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥ ꯄꯨꯝꯅꯃꯛ ꯆꯤꯡꯂꯦꯝꯕꯤꯒꯤ ꯃꯥꯏꯀꯩꯗ ꯖꯣꯔꯣ ꯍꯩꯊꯔꯛꯂꯤ꯫ ꯑꯗꯨꯒ ꯎꯅꯥꯁꯤꯡ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯆꯤꯡꯂꯦꯝꯕꯤꯒꯤ ꯃꯁꯥꯒꯤ ꯑꯀꯣꯏꯕꯗ ꯁꯣꯔꯣꯠ ꯂꯥꯎꯅ ꯏꯔꯩꯒꯨꯝꯅ ꯎꯪꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯂꯦꯝꯕꯤꯅ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯊꯣꯔꯛꯄꯗ ꯃꯍꯥꯛꯀꯤ ꯍꯦꯛ ꯃꯃꯥꯡꯃꯛꯇꯗ ꯉꯧꯔꯣꯛ ꯉꯧꯕ ꯂꯥꯏ ꯑꯃ ꯄꯥꯏꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯗꯨ ꯎꯕꯗ ꯆꯤꯡꯂꯦꯝꯕꯤ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯈꯟꯖꯔꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯀꯤꯕ ꯑꯗꯣ ꯊꯥꯗꯣꯛꯂꯒ ꯃꯍꯥꯛꯅ ꯍꯥꯏꯔꯤ, ꯍꯩ ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯑꯁꯨꯛ ꯌꯥꯝꯅ ꯊꯦꯡꯂꯛꯂꯤꯕꯁꯦ? ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯅꯪꯕꯨ ꯀꯧꯔꯒ ꯍꯧꯖꯤꯛ ꯈꯛꯇ ꯂꯥꯛꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯤꯡꯂꯦꯝꯕꯤꯒꯤ ꯃꯃꯥꯡꯗ ꯄꯥꯏꯗꯨꯅ ꯂꯩꯔꯤꯕ ꯂꯥꯏꯉꯧ ꯑꯗꯨꯅ, ꯍꯩ ꯅꯪꯅ ꯍꯦꯛ ꯀꯧꯕꯒ ꯑꯩꯅ ꯂꯥꯛꯄ ꯌꯥꯕ꯭ꯔꯣ? ꯑꯁꯣꯝꯗꯁꯨ ꯅꯪꯕꯨ ꯃꯥꯏꯊꯤꯕ ꯄꯤꯅꯅꯕꯒꯤꯗꯃꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯤꯡꯂꯦꯝꯕꯤꯅ ꯑꯗꯨꯒꯤꯗꯃꯛꯇꯅꯤ ꯑꯩꯅ ꯅꯪꯕꯨ ꯀꯧꯔꯤꯕꯁꯤ꯫ ꯑꯩꯉꯣꯟꯗ ꯑꯋꯥꯕ ꯄꯤꯅꯅꯕ ꯃꯥꯏꯊꯤꯕ ꯄꯤꯅꯅꯕ ꯍꯣꯠꯅꯔꯤꯕ ꯑꯃꯥꯏꯕ ꯑꯗꯣ ꯅꯍꯥꯛꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯌꯥꯏꯕꯤ ꯂꯧꯒꯗꯕꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯂꯥꯏꯉꯧ ꯑꯗꯨꯅ, ꯍꯣꯏ ꯑꯩ ꯑꯃꯨꯛꯇꯪ ꯌꯦꯡꯂꯨꯈꯤꯒꯦ, ꯀꯔꯤꯒꯨꯝꯕ ꯉꯝꯗ꯭ꯔꯕꯗꯤ ꯑꯩ ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯈꯤꯒꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯆꯤꯡꯂꯦꯝꯕꯤꯒꯤ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯂꯥꯏꯉꯧ ꯑꯗꯣ ꯃꯐꯝ ꯑꯗꯨꯗ ꯁ꯭ꯋꯥꯏ ꯃꯥꯡꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯂꯥꯏꯉꯧ ꯑꯗꯨꯅ ꯍꯦꯛ ꯃꯥꯡꯈꯤꯕꯒ ꯆꯤꯡꯂꯦꯝꯕꯤ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ꯫ ꯑꯗꯨꯒ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ? ꯄꯨꯡꯉꯧ ꯉꯧꯏꯅꯤ, ꯃꯃꯤꯠ ꯈꯛꯇꯅꯤ ꯈꯔ ꯃꯨꯔꯤꯕ, ꯃꯁꯝ ꯃꯅꯥ ꯃꯈꯨꯠ ꯃꯁꯥ ꯑꯉꯧꯕꯒꯤ ꯑꯉꯧꯕ ꯉꯛꯇ꯫
ꯑꯩꯅ ꯇꯧꯔꯤꯕꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ ꯂꯥꯜꯂꯤꯕ꯭ꯔꯥ ꯀꯔꯤꯃꯠꯇ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯤ ꯑꯁꯣꯝꯗꯒꯤꯅ ꯀꯔꯝꯅ ꯑꯃꯨꯛ ꯍꯜꯂꯛꯀꯗꯧꯔꯤꯕꯖꯥꯠꯅꯣ ꯑꯁꯣꯝꯅ ꯆꯤꯡꯂꯦꯝꯕꯤ ꯈꯟꯖꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯑꯃꯨꯌꯥꯏꯅ ꯃꯥꯅ ꯀꯧꯊꯣꯛꯂꯤꯕ ꯂꯥꯏꯃꯨ ꯑꯗꯨꯁꯨ ꯊꯣꯛꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯌꯥꯏꯅ ꯑꯩ ꯃꯐꯝ ꯑꯁꯤꯗꯒꯤ ꯈꯔ ꯆꯠꯂꯒ ꯅꯨꯄꯤ ꯑꯃ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯂꯥꯏ ꯁꯥꯟꯅꯔꯤꯕꯅꯤ ꯍꯥꯏꯔꯤꯕ ꯂꯥꯏ ꯁꯥꯟꯅꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯉꯛꯁꯝ ꯑꯗꯨ ꯇꯨꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯄꯨꯔꯛꯀꯗꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯂꯧꯒꯗꯕꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯅꯈꯥꯗ ꯃꯤꯅꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯗꯨꯅ ꯊꯝꯒꯗꯕꯅꯤ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯊꯥꯗꯣꯛꯄ ꯌꯥꯔꯣꯏꯀꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯁ꯭ꯋꯥꯏ ꯃꯥꯡꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯃꯨꯌꯥꯏꯅ ꯇꯁ ꯑꯗꯨ ꯃꯉꯥꯏꯗꯅ ꯂꯥꯏꯅ ꯉꯝꯗꯕꯕꯨ ꯀꯔꯤ ꯂꯩꯔꯤꯕꯒꯦ ꯁꯤꯒꯨꯝꯕ ꯑꯔꯨꯕ ꯂꯥꯏ ꯁꯥꯟꯅꯕꯒꯤ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯁꯤꯗꯤ ꯃꯥꯒꯤ ꯆꯤꯡꯂꯦꯝꯕꯤ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯗꯨꯅ ꯀꯔꯤꯃꯠꯇ ꯈꯪꯂꯝꯂꯣꯏ ꯐꯩ ꯀꯨꯝꯍꯩ ꯌꯦꯡꯕ ꯇꯥꯕꯅꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯑꯃꯨꯌꯥꯏ ꯂꯥꯏꯃꯨ ꯑꯗꯨꯕꯨ ꯃꯊꯧ ꯍꯥꯞꯄ ꯑꯣꯏꯅ ꯂꯩꯋꯥ ꯈꯔ ꯃꯨꯔꯨꯝ ꯁꯣꯜꯂꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯂꯥꯏꯃꯨ ꯑꯗꯣ ꯆꯤꯡꯂꯦꯝꯕꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯆꯤꯡꯂꯦꯝꯕꯤꯅ ꯊꯥꯔꯛꯈꯤꯕ ꯂꯥꯏꯃꯨ ꯑꯗꯨꯒ ꯊꯦꯡꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯑꯃꯨꯌꯥꯏꯅ ꯃꯍꯥꯛꯀꯤ ꯂꯥꯏꯃꯨ ꯑꯗꯨꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯑꯀꯟꯕ ꯑꯍꯧꯕ ꯃꯈꯣꯜ ꯑꯃ ꯇꯥꯈꯤꯕꯗꯨꯗ ꯑꯃꯨꯌꯥꯏ ꯀꯔꯤꯅꯣ ꯑꯁꯤꯗꯤ ꯈꯨꯠꯂꯥꯏ ꯑꯅꯤ ꯊꯦꯡꯖꯤꯟꯅꯔꯦꯗꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯀꯔꯤ ꯇꯧꯅꯤ ꯍꯧꯖꯤꯛ ꯀꯔꯤꯒꯨꯝꯕ ꯈꯨꯠꯂꯥꯏ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯍꯟꯗꯨꯅ ꯂꯥꯛꯂꯕꯗꯤ ꯑꯩ ꯀꯔꯤ ꯇꯧꯒꯅꯤ ꯑꯔꯦꯝꯕꯗ ꯑꯩꯕꯨ ꯁꯤꯗꯨꯅ ꯇꯣꯛꯀꯗꯧꯔꯤꯕ ꯖꯥꯠꯂꯥ ꯑꯗꯨꯝꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯑꯃꯨꯌꯥꯏꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯀꯅꯥꯒꯨꯝꯕ ꯈꯔ ꯈꯟꯅꯕꯒꯤ ꯃꯈꯣꯜ ꯇꯥꯕ ꯍꯧꯔꯛꯂꯤ ꯑꯗꯨꯒ ꯎ ꯋꯥꯁꯤꯡ ꯄꯣꯔꯣꯛ ꯅꯩꯈꯥꯏꯗꯨꯅ ꯃꯥꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯂꯥꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯑꯃꯨꯌꯥꯏꯅ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯕꯁꯤꯕꯣ ꯈꯨꯠꯂꯥꯏ ꯑꯁꯤ ꯍꯜꯂꯛꯂꯦꯗꯅ ꯀꯔꯝ ꯇꯧꯅꯤ ꯃꯁꯤꯗꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯈꯨꯠꯂꯥꯏ ꯑꯗꯨꯕꯨ ꯐꯥꯖꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯕꯗꯤ ꯑꯃꯨꯌꯥꯏꯅ ꯊꯥꯗꯣꯛꯈ꯭ꯔꯤꯕ ꯂꯥꯏꯃꯨ ꯑꯗꯣ ꯐꯥꯖꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯊꯧꯔꯥꯡ ꯇꯧꯔꯛꯂꯤ ꯑꯗꯨꯝꯅ ꯊꯧꯔꯥꯡ ꯇꯧꯔꯛꯄ ꯑꯗꯨꯗ ꯑꯃꯨꯌꯥꯏꯅ ꯑꯉꯛꯄ ꯑꯃ ꯊꯦꯡꯅꯔꯤ ꯃꯗꯨꯗꯤ ꯑꯃꯨꯌꯥꯏꯅ ꯊꯥꯗꯣꯛꯈ꯭ꯔꯤꯕ ꯂꯥꯏꯃꯨ ꯑꯗꯨꯕꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯑꯣꯠ ꯅꯩꯗꯨꯅ ꯂꯥꯏꯉꯧ ꯑꯃꯅ ꯐꯨꯔꯤꯕꯗꯨ ꯃꯗꯨ ꯎꯕꯗ ꯑꯃꯨꯌꯥꯏ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯕꯁꯤꯕꯣ ꯑꯩꯉꯣꯟꯗꯒꯤ ꯃꯥꯒꯤ ꯆꯤꯡꯂꯦꯝꯕꯤ ꯍꯥꯏꯕꯁꯤꯅ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯜꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯐꯩ ꯑꯗꯨꯕꯨ ꯃꯥꯅ ꯉꯝꯍꯟꯕꯗꯤ ꯌꯥꯗꯦ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯉꯝꯈ꯭ꯔꯕꯗꯤ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗ ꯑꯩ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯋꯥꯏ ꯃꯥꯡꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯑꯩ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯑꯁꯨꯝꯅ ꯑꯃꯨꯌꯥꯏ ꯋꯥꯈꯜ ꯈꯟꯕ ꯌꯥꯕ ꯈꯜꯂꯕꯒꯤ ꯃꯇꯨꯡꯗ ꯑꯃꯨꯌꯥꯏꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯇꯥꯔꯤꯕ ꯇꯪꯈꯥꯏ ꯇꯥꯅ ꯁꯦꯒꯥꯏꯈ꯭ꯔꯕ ꯂꯐꯨ ꯑꯗꯨꯒꯤ ꯃꯁꯥꯗ ꯌꯨꯡꯂꯤꯕ ꯇꯤꯡꯈꯪꯁꯤꯡ ꯑꯗꯣ ꯃꯍꯥꯛꯅ ꯇꯤꯡꯈꯪ ꯃꯔꯛ ꯑꯗꯨꯗꯒꯤ ꯇꯤꯡꯈꯪ ꯑꯃ ꯂꯧꯊꯣꯔꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤ ꯑꯗꯨꯗ ꯊꯤꯟꯗꯠꯆꯗꯨꯅ ꯏ ꯊꯣꯛꯍꯜꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯏ ꯑꯗꯣ ꯊꯥꯗꯔꯒ ꯂꯩꯋꯥ ꯈꯔ ꯁꯣꯟꯗꯨꯅ ꯃꯍꯥꯛꯅ ꯄꯣꯔꯛꯄ ꯂꯩꯁꯤꯡ ꯑꯗꯨꯕꯨ ꯁꯨꯔ ꯅꯩꯈꯥꯏꯗꯨꯅ ꯃꯊꯛꯇ ꯆꯥꯏꯊꯔꯤ ꯑꯗꯨꯃ ꯇꯧꯔꯛꯄꯗꯒꯤꯗꯤ ꯁꯣꯝꯗ ꯆꯤꯡꯂꯦꯝꯕꯤꯅ ꯊꯥꯔꯛꯄ ꯂꯥꯏꯉꯧ ꯑꯗꯨꯅ ꯇꯝꯊꯤꯅ ꯐꯨꯔꯤꯕ ꯑꯃꯨꯌꯥꯏꯒꯤ ꯂꯥꯏꯃꯨ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯄꯥꯡꯒꯜ ꯀꯟꯈꯠꯂꯛꯇꯨꯅ ꯑꯃꯨꯌꯥꯏꯒꯤ ꯂꯥꯏꯃꯨ ꯑꯗꯨꯅ ꯆꯤꯡꯂꯦꯝꯕꯤꯅ ꯊꯥꯔꯛꯄ ꯂꯥꯏꯉꯧ ꯑꯗꯨꯕꯨ ꯇꯞ ꯃꯈꯩ ꯃꯈꯣꯡ ꯁꯣꯔ ꯂꯥꯛꯇꯨꯅ ꯆꯤꯡꯗꯨꯅ ꯐꯧꯕꯤ ꯍꯥꯏꯕꯒꯨꯝ ꯍꯥꯏꯗꯨꯅ ꯐꯨꯔꯛꯂꯤ ꯑꯗꯨꯃ ꯇꯧꯔꯛꯄ ꯑꯗꯨꯗ ꯆꯤꯡꯂꯦꯝꯕꯤꯒꯤ ꯂꯥꯏꯉꯧ ꯑꯗꯣ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯦꯟꯅꯅꯕ ꯍꯣꯠꯅꯔꯛꯂꯤ ꯇꯧꯔꯤꯕ ꯑꯁꯤꯗ ꯆꯤꯡꯂꯦꯝꯕꯤꯁꯨ ꯈꯪꯂꯤꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯆꯤꯡꯂꯦꯝꯕꯤꯅ ꯑꯆꯥ ꯀꯔꯤꯁꯨ ꯂꯩꯇꯕ ꯑꯃꯥꯏꯕ ꯍꯟꯅꯨꯕ ꯅꯍꯥꯛꯅ ꯑꯩꯒꯤ ꯂꯥꯏꯉꯧꯕꯨ ꯂꯛꯅꯕꯒ ꯁꯥꯔꯤ ꯐꯩ ꯈꯪꯒꯅꯤꯗꯅ ꯅꯍꯥꯛ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯆꯤꯡꯂꯦꯝꯕꯤꯗꯣ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯈꯔ ꯁꯣꯟꯗꯨꯅ ꯃꯍꯥꯛ ꯇꯞꯅ ꯍꯤꯞꯊꯈ꯭ꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯆꯤꯡꯂꯦꯝꯕꯤꯒꯤ ꯃꯁꯥꯗꯒꯤ ꯃꯍꯥꯛꯀ ꯆꯞ ꯃꯥꯟꯅꯕ ꯅꯨꯄꯤ ꯑꯃ ꯍꯧꯒꯠꯂꯛꯈꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯆꯤꯡꯂꯦꯝꯕꯤꯗꯤ ꯍꯤꯞꯇꯨꯅ ꯑꯗꯨꯃꯛ ꯂꯩꯍꯧꯔꯤ ꯆꯤꯡꯂꯦꯝꯕꯤꯒꯤ ꯃꯁꯥꯗꯒꯤ ꯍꯧꯒꯠꯂꯛꯂꯤꯕ ꯃꯍꯥꯛꯀ ꯆꯞ ꯃꯥꯟꯅꯕ ꯁꯛꯇꯝ ꯑꯗꯨꯅ ꯑꯃꯨꯌꯥꯏꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯁ꯭ꯋꯥꯏ ꯃꯥꯡꯈꯤꯗꯨꯅ ꯑꯃꯨꯌꯥꯏꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯆꯤꯡꯂꯦꯝꯕꯤꯅ ꯂꯥꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ ꯑꯃꯨꯌꯥꯏꯗꯤ ꯃꯃꯤꯠ ꯃꯅꯥ ꯊꯛꯀꯠꯇꯨꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯆꯤꯡꯂꯦꯝꯕꯤꯅ ꯃꯤꯁꯤꯡꯕꯨ ꯁꯨꯝꯍꯠꯄ ꯉꯝꯕ ꯂꯩꯋꯥ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯑꯃꯨꯌꯥꯏꯕꯨ ꯉꯥꯎꯍꯟꯗꯨꯅ ꯁꯨꯝꯍꯠꯂꯒꯦ ꯃꯇꯥꯒꯨꯝ ꯂꯥꯛꯂꯤꯕꯅꯤ ꯆꯤꯡꯂꯦꯝꯕꯤꯒꯤ ꯐꯖꯔꯕ ꯁꯑꯣꯡ ꯁꯥꯗ ꯃꯥꯏꯊꯣꯡ ꯑꯗꯨ ꯎꯔꯨꯕꯗ ꯑꯃꯥꯏꯕ ꯑꯃꯨꯌꯥꯏꯗꯤ ꯃꯍꯥꯛ ꯑꯁꯦ ꯑꯃꯥꯏꯕꯅꯤ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕꯁꯤꯅ ꯃꯌꯥꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯃꯍꯥꯛ ꯇꯁꯦꯡꯅ ꯀꯥꯎꯈꯤꯗꯨꯅ ꯐꯝꯂꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯛꯇꯨꯅ
ꯆꯤꯡꯂꯦꯝꯕꯤꯅ ꯂꯥꯛꯂꯤꯕ ꯑꯗꯣꯝꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯂꯦꯝꯕꯤ ꯑꯃꯨꯌꯥꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯌꯥꯏꯅ "ꯑꯦ, ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯂꯤꯕꯗꯤ? ꯅꯍꯥꯛ ꯅꯁꯥꯅ ꯌꯥꯅ ꯑꯩꯒꯤꯉꯣꯟꯗ ꯆꯪꯖꯔꯛꯂꯕ꯭ꯔꯣ?" ꯑꯗꯣꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯆꯤꯡꯂꯦꯝꯕꯤ ꯅꯣꯛꯃꯤ ꯑꯗꯨꯅ ꯑꯃꯨꯌꯥꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯃꯨꯌꯥꯏꯒꯤ ꯃꯃꯥꯏꯗ ꯅꯥꯜꯂꯔꯤ꯫ ꯇꯧꯔꯤꯕ ꯑꯁꯤꯗ ꯑꯃꯨꯌꯥꯏꯗꯤ ꯄꯨꯡꯄꯪ ꯄꯪꯊꯈ꯭ꯔꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯌꯥꯏꯅ ꯏ ꯃꯔꯤ ꯈꯔ ꯂꯩꯃꯥꯏꯗ ꯊꯥꯗꯔꯒ ꯂꯩ ꯆꯥꯏꯊꯗꯨꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯜꯂꯝꯕ ꯑꯗꯨ ꯂꯦꯞꯈ꯭ꯔꯕꯅꯤꯅ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯑꯃꯨꯌꯥꯏꯒꯤ ꯂꯥꯏꯃꯨ ꯑꯗꯣ ꯆꯤꯡꯂꯦꯝꯕꯤꯒꯤ ꯂꯥꯏꯉꯧ ꯑꯗꯨꯅ ꯑꯃꯨꯛ ꯃꯈꯣꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯂꯩꯔꯝꯕ ꯎ ꯋꯥ ꯄꯨꯝꯅꯃꯛꯇ ꯄꯣꯗ꯭ꯔꯣꯞ ꯊꯣꯝꯖꯤꯟꯗꯨꯅ ꯐꯧꯕꯤ ꯍꯥꯏꯕꯒꯨꯝ ꯃꯈꯣꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯐꯗꯠ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯈꯥꯡꯕ ꯂꯥꯛꯄ ꯉꯝꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯁꯣꯝꯗ ꯑꯃꯨꯌꯥꯏꯗꯤ ꯇꯔꯪ ꯃꯂꯪ ꯑꯃꯗ ꯂꯩꯈ꯭ꯔꯕꯅꯤ꯫ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯂꯥꯏꯃꯨ ꯑꯗꯨꯁꯨ ꯈꯪꯂꯤꯕꯅꯤ꯫ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯂꯥꯏꯃꯨ ꯑꯗꯨꯅ ꯑꯃꯨꯌꯥꯏ ꯇꯝꯅ ꯆꯣꯡꯁꯤꯜꯂꯛꯂꯤ꯫ ꯂꯥꯏꯉꯧ ꯑꯗꯨꯁꯨ ꯑꯃꯨꯌꯥꯏꯅ ꯊꯥꯗꯣꯔꯛꯂꯤꯕ ꯂꯥꯏꯃꯨ ꯑꯗꯨꯕꯨ ꯇꯥꯟꯅꯔꯛꯂꯤꯕꯅꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯃꯨꯌꯥꯏꯅ ꯊꯥꯗꯣꯔꯛꯂꯤꯕ ꯂꯥꯏꯃꯨ ꯑꯗꯨꯅ ꯑꯃꯨꯌꯥꯏꯒꯤ ꯊꯥꯖꯤꯟꯗ ꯌꯥꯝꯅ ꯀꯟꯅ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯊꯣꯝꯖꯤꯜꯂꯤ꯫ ꯑꯗꯨꯝꯅ ꯊꯣꯝꯖꯤꯟꯕꯗꯨꯗ ꯑꯃꯨꯌꯥꯏ ꯊꯥꯖꯤꯟ ꯑꯗꯨꯗ ꯁꯥꯐꯨ ꯀꯟꯅ ꯊꯣꯝꯖꯤꯜꯂꯛꯄꯗꯒꯤ ꯁꯣꯔ ꯊꯤꯡꯗꯨꯅ ꯄꯥꯏꯊꯣꯛꯂꯒ ꯂꯩꯔꯤꯕ ꯍꯩꯅꯤꯡ ꯄꯥꯝꯕꯤ ꯑꯗꯨꯗ ꯊꯣꯝꯖꯤꯜꯂꯒ ꯎꯞꯁꯟꯗꯨꯅ ꯇꯥꯏ꯫ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯈꯤꯕꯒ ꯑꯃꯨꯌꯥꯏ ꯋꯥꯈꯜ ꯂꯥꯛꯇꯨꯅ ꯃꯥꯅ ꯅꯣꯡꯈꯠꯂꯛꯄꯗꯗꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯤꯡꯂꯦꯝꯕꯤ ꯂꯩꯔꯝꯗ꯭ꯔꯤ꯫ ꯇꯧꯔꯤꯕ ꯑꯗꯣ ꯆꯤꯡꯂꯦꯝꯕꯤꯅ ꯃꯍꯥꯛꯄꯨ ꯁꯨꯝꯍꯠꯅꯅꯕꯒꯤꯗꯃꯛꯇ ꯉꯥꯎꯍꯟꯅꯕꯒꯤꯗꯃꯛꯇ ꯊꯥꯔꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯂꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯃꯛꯀꯗ ꯆꯤꯡꯂꯦꯝꯕꯤꯅ ꯊꯥꯔꯛꯄ ꯂꯥꯏꯉꯧ ꯑꯗꯨꯅ ꯑꯃꯨꯌꯥꯏꯒꯤ ꯃꯉꯛꯁꯝ ꯑꯗꯨꯕꯨ ꯂꯩꯈꯥꯏꯗꯨꯅ ꯍꯥꯠꯂꯒꯦ ꯃꯇꯥꯒꯨꯝ ꯊꯨꯅ ꯌꯥꯡꯅ ꯁꯥꯎꯍꯨꯝ ꯑꯃꯒ ꯂꯣꯏꯅꯅ ꯆꯪꯁꯤꯜꯂꯛꯄꯗꯨꯗ ꯑꯃꯨꯌꯥꯏꯅ ꯃꯅꯥꯛꯇ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯏ ꯃꯔꯤ ꯈꯔ ꯇꯥꯍꯟꯈ꯭ꯔꯕ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯂꯩꯋꯥ ꯈꯔ ꯁꯣꯟꯗꯨꯅ ꯂꯩ ꯑꯗꯨ ꯈꯤꯛꯊꯔꯛꯂꯤ꯫ ꯍꯧꯖꯤꯛ ꯃꯍꯥꯛ ꯋꯥꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯊꯕꯥꯛꯀꯤ ꯁꯔꯨ ꯇꯦꯛꯂꯕꯒꯨꯝ ꯆꯩꯅꯥꯈꯣꯜꯅ ꯃꯍꯥꯛ ꯉꯥꯎꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯁꯤꯕ ꯇꯥꯔꯦ ꯈꯜꯂꯗꯨꯅ ꯂꯩꯋꯥ ꯃꯈꯥ ꯆꯠꯊꯔꯛꯂꯤꯕꯅꯤ꯫ ꯑꯗꯨꯃ ꯇꯧꯔꯛꯄꯗꯒꯤꯗꯤ ꯁꯣꯝꯗ ꯑꯃꯨꯌꯥꯏꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯂꯥꯏꯃꯨ ꯑꯗꯣ ꯑꯃꯨꯛ ꯃꯄꯥꯡꯒꯜ ꯀꯟꯈꯠꯂꯛꯇꯨꯅ ꯆꯤꯡꯂꯦꯝꯕꯤꯒꯤ ꯂꯥꯏꯉꯧ ꯑꯗꯨꯒ ꯇꯞ ꯇꯥꯕ ꯃꯈꯩ ꯅꯝꯅꯔꯛꯂꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯂꯩꯃꯥꯏꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕ ꯆꯤꯡꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛꯀ ꯃꯁꯛ ꯆꯞ ꯃꯥꯟꯅꯕ ꯑꯃ ꯁꯦꯝꯈꯤꯕꯗꯣ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯇꯨꯅ ꯆꯤꯡꯂꯦꯝꯕꯤꯒꯤ ꯃꯁꯥꯗ ꯆꯪꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯂꯦꯝꯕꯤꯁꯨ ꯋꯥꯈꯜ ꯇꯥꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯂꯦꯝꯕꯤꯅ ꯃꯍꯥꯛꯅ ꯃꯇꯝ ꯑꯗꯨ ꯌꯦꯡꯂꯨꯕꯗ ꯍꯧꯖꯤꯛꯇꯤ ꯑꯍꯤꯡꯒꯤ ꯃꯇꯝ ꯂꯣꯏꯈꯤꯗꯨꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯆꯤꯡꯂꯦꯝꯕꯤꯅ ꯅꯣꯡꯉꯥꯜꯂꯛꯂꯕꯗꯤ ꯄꯨꯝꯅꯃꯛ ꯂꯣꯏꯕ ꯇꯥꯔꯦ ꯈꯜꯂꯗꯨꯅ ꯆꯤꯡꯂꯦꯝꯕꯤꯅ ꯃꯍꯥꯛꯀꯤ ꯊꯥꯗꯣꯛꯈꯤꯕ ꯂꯥꯏ ꯑꯗꯨꯕꯨ ꯀꯧꯁꯤꯜꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯀꯧꯁꯤꯟꯗꯨꯅ ꯁꯥꯟꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯊꯧꯗꯥ ꯄꯤꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯆꯥꯛꯊꯥꯛ ꯈꯔ ꯄꯤꯔꯕ ꯃꯇꯨꯡ ꯆꯤꯡꯂꯦꯝꯕꯤ ꯃꯌꯨꯝꯂꯣꯝꯗ ꯄꯔꯞ ꯍꯜꯂꯛꯂꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯆꯤꯡꯂꯦꯝꯕꯤꯗꯣ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈ꯭ꯔꯕꯗ ꯑꯃꯨꯌꯥꯏ ꯁꯣꯔ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯊꯕꯥꯛ ꯑꯗꯨ ꯄꯥꯏꯗꯨꯅ ꯍꯩꯅꯤꯡ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯑꯋꯥ ꯆꯩꯅ ꯈꯥꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯌꯥꯏꯗ ꯃꯍꯥꯛꯅ ꯁꯥꯟꯅꯈꯤꯕ ꯂꯥꯏꯃꯨ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯆꯥꯛꯊꯥꯛ ꯄꯤꯔꯣ ꯃꯍꯥꯛ ꯆꯠꯂꯒꯦ ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯃꯨꯌꯥꯏꯅ ꯌꯥꯝꯅ ꯁꯥꯎꯅ ꯂꯥꯏ ꯑꯃ ꯑꯣꯏꯔꯒ ꯀꯔꯤꯁꯨ ꯂꯩꯇꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯊꯥꯔꯛꯄ ꯂꯥꯏꯉꯧ ꯑꯃꯅꯕꯨ ꯉꯝꯍꯟꯕ ꯅꯪꯉꯣꯟꯗ ꯆꯥꯛꯊꯥꯛ ꯄꯤꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯨꯕꯗ ꯈꯪꯍꯧꯗꯅ ꯂꯥꯏꯃꯨ ꯑꯗꯨꯅ ꯑꯃꯨꯌꯥꯏꯕꯨ ꯃꯕꯨꯛꯇ ꯀꯣꯟꯈꯠꯇꯨꯅ ꯊꯥꯡꯒꯠꯂꯤ꯫ ꯑꯗꯨꯒ ꯍꯧꯔꯤꯕ ꯍꯩꯅꯤꯡ ꯄꯥꯝꯕꯤ ꯑꯗꯨꯗ ꯑꯃꯨꯛꯀꯁꯨ ꯊꯣꯝꯖꯤꯜꯂꯤ꯫ ꯑꯗꯨꯃ ꯇꯧꯔꯛꯄꯗꯗꯤ ꯑꯃꯨꯌꯥꯏꯗꯣ ꯁꯣꯔ ꯐꯨꯟꯒꯠꯇꯨꯅ ꯂꯩꯃꯥꯏꯗ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯀꯨꯏꯅ ꯃꯥꯡꯗꯦ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛ ꯋꯥꯈꯜ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕꯗ ꯅꯣꯡꯉꯥꯟꯕꯅ ꯍꯥꯟꯈꯤꯕ ꯊꯣꯛꯂꯕꯗꯤ ꯑꯩꯅ ꯅꯪꯒꯤ ꯅꯊ꯭ꯋꯥꯏ ꯑꯁꯦ ꯂꯧꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯅꯁꯥ ꯃꯅꯨꯡꯗ ꯑꯩꯅ ꯆꯪꯂꯒ ꯂꯩꯔꯒꯗꯕꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯃꯨꯌꯥꯏꯅ ꯐꯔꯦ ꯆꯠꯂꯣ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯆꯥꯛꯊꯥꯛ ꯑꯗꯣ ꯄꯤꯈ꯭ꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯃꯨꯌꯥꯏ ꯃꯐꯝ ꯑꯗꯨꯗ ꯐꯝꯕ ꯌꯥꯕ ꯐꯝꯂꯕꯒꯤ ꯇꯨꯡꯗ ꯅꯣꯡ ꯉꯝꯐꯨ ꯇꯧꯔꯛꯄ ꯑꯗꯨꯋꯥꯏꯗ ꯑꯃꯨꯌꯥꯏ ꯃꯌꯨꯝꯂꯣꯝꯗ ꯌꯥꯝꯅ ꯋꯥꯅ ꯉꯝꯗ ꯍꯜꯂꯛꯈꯤ꯫ ꯃꯌꯨꯝ ꯌꯧꯔꯕꯗ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯃꯈꯣꯡ ꯌꯥꯟꯊꯔꯒ ꯙꯥꯔꯤ ꯑꯗꯨꯗ ꯐꯝꯂꯤ꯫ ꯑꯗꯨꯗꯨꯒ ꯃꯍꯥꯛꯅ ꯀꯔꯤꯁꯨ ꯂꯩꯇꯕ ꯅꯨꯄꯤ ꯃꯆꯥ ꯃꯍꯥꯛꯅ ꯍꯟꯖꯤꯟ ꯑꯩꯕꯨ ꯃꯥꯏꯊꯤꯕ ꯄꯤꯈ꯭ꯔꯕ ꯉꯔꯥꯡꯒꯤ ꯃꯇꯧ ꯑꯗꯣ ꯃꯍꯥꯛꯅ ꯑꯩꯕꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯥꯠꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯆꯠꯊꯔꯛꯂꯤꯕꯅꯤ꯫ ꯑꯩꯅ ꯋꯥꯔꯁꯨ ꯋꯥꯅ ꯉꯥꯛꯍꯧꯕꯒꯤ ꯐꯕꯒꯤ ꯋꯥꯅꯤ꯫ ꯐꯩ ꯈꯪꯒꯅꯤꯗꯅ ꯑꯩꯅ ꯃꯇꯝ ꯀꯌꯥꯒꯤ ꯃꯅꯨꯡꯗꯒꯤ ꯑꯩꯅ
पाररोय येंगरोय खंदुना लोसन खबर लारिक अदु अमुक हांगतु हनगदौरी नत्रगना अइगे ओजादुगे मनाक्ता चटलगा वफम मसी तनरुबना फगदौरिब्रा अमुक्तंगदी हौदोलुखिगी फै अइ हक्चांगसि वाबना याद्रे होरेन नुंथिल करिनोमा चटलबा हाइबदुनी आसुमना खल्लगा अमुयाई इमुंग लोमदा चंगकली मतमदुता अमुयाईगी ममोंग नुपी अदुना अइमा पाबुंगदि ngata hogala boire asomna hairakpada amuyaina haramnaga mahaki kada changkhri amuyai chaina khol mayam aduna mahak phamungda long hiplaga nungsa phuina honduna leiribani somda singlem bisu mayum joroktuna mahakti ngasaina imungda changduna tomduna leikrabani nongam phum torokpo aduwaida singlembi mapanda thorakli aduga korau hanba numitpu khurumjarba matungda mahake tawdaba thabak tawkhri bupul so adumangai singlembi na mahana chathaki ba thabak ado yamna harawi aduga mahaksu mage thabak chanabagi damakta loisin khosan ba tawduna satkhri somdana kamdauri ayukki matamdo phanaya mathenjilakli pung 10 muk tasalakli matam aduda amuyai mahak mapimoro loisenduna hakchangchu khara nungaire khladuna mahaki oja amaiba adugi manakta lakli matam aduda mahaki oja amaiba do masa ngamdi haiduna leiramli amuyai changsinduna khurumjari aduga mangoda tholiba thodoksinga do loinamak tamli aduga makhoina longnam tawduna hatkraba bandana ge machanupi singlimbi haibaduna mangonda lakna biri aina mangonda luraba mahai kaya tharibani adubu karisu kanaba phangdri mana woina onkhatuna chara I haiduna tamli amuyai gi wafam madu tarabada amuyai gi masakta leiriba oza aduna angang nupi macha wajarabasu madu khara makhaidi haithoi singthoiraba angang ni panglai laina khalluba yararoi fare adubu thoire hena khalluganu thabak asida aina sungsoi soidana ngamanaba honagani adubu nahak aina haidru wafam mase yaba tabani nangna pamlibasina karino aduga nangna pamliba thabak adugi matungina kari tawba pambagi haibado aingonda hairo adumna amuyai gi oza aduna hairakpada amuyaina oza bandana loisin khibugum jinglembi hariba bandana gi macha nupi adusu loisin khiba pami mahagna aingonda asumna sum otuna leirabadi ai khangba ngamaroi mahakpu sungsoi sodana ngasigi numit asida hatkadabani adumna hairakpada amuyai gi oza aduna hai harpa tupagi wafamdu amukta kona thamko jinglembi hariba nupi macha do isam chamba miyoi amadi oiraroi hena ngaklibadi aduk yamna lukraba mahisingdu kadamna kadaidagi tamluribano haibasini mama maibi aduna mangondaga tamlamba jala adubu maibi adu maithiba piba ngamkhribanina machanupi sungampham thoi adubu amaibi bandanana tawkhidaba mahi kaya magi machanupi aduna taruklibani na karigumba khadi sodan leramlagani aduna nahaksu ahenba mahi khara tamsandaba yararoi adumna hairakpada amuyaina oza ai mahai tambagi matam leiti ozana tawraga magi jinglembi haibedo amukta loisanbiyu phare adu oiba taragati ai nungoda wafam ama hairagi hairiba thabak asi natana upay amata leiti oza kari thabakno aina soidana ngamjagani tawgadoriba thabak ase atai amata natti nahaki thawai mirel na samak chatlaga jinglembi haiba nupi adubu nahakna haninga mongda otlaga hatkadabani nahaki na thawai adu chatpa natana upay amata leiti aduga karigumada jinglembi hariba nupi aduna nahaki thawai mirel asibu phajan khiba tarabadi nahaki hakchang somda lehoriba sei nonganbana hankrabadi sigadoribani madu khangna nahak thabak ado pangthokadabani oza madu rataba atopa pambaidi adu nataba atopa pambai hairagana nahak nasamak chatuna magi jinglembi haiba adutta phu chaiduna natragana thana yanduna thinduna halodo bongaire lewa mantana sijinaraga mahaku hatpa hairagadi nahaki na thwai adu chatlaga mabu halodo bongaire ani asinatana upay amata leitiko phare ama boire aina mathaw
ꯁꯣꯏꯗꯅ ꯇꯧꯔꯒꯅꯤ ꯑꯗꯨꯕꯨ ꯑꯣꯖꯥ ꯊꯕꯛ ꯑꯗꯨ ꯉꯁꯤꯃꯛ ꯇꯧꯕ ꯌꯥꯒꯗ꯭ꯔꯣ ꯀꯔꯤꯒꯤ ꯌꯥꯗꯅꯤ ꯉꯁꯤꯃꯛ ꯍꯦꯛꯇꯃꯛ ꯇꯧꯔꯁꯤ ꯅꯍꯥꯛꯅꯕꯨ ꯌꯥꯔꯕꯗꯤ ꯀꯔꯤꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯗꯤ ꯅꯍꯥꯛ ꯑꯩꯒꯤꯁꯤꯗ ꯑꯍꯤꯡ ꯂꯦꯛꯇꯨꯅ ꯂꯩꯔꯣ ꯑꯗꯨꯕꯨ ꯂꯨꯔꯤꯕꯗꯤ ꯑꯩꯒꯤ ꯍꯛꯆꯥꯡ ꯉꯝꯗꯕꯁꯤ ꯍꯣꯔꯦꯟ ꯍꯦꯟꯖꯜꯂꯛꯀꯗ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯌꯦꯡꯂꯁꯤ ꯑꯩ ꯅꯉꯣꯟꯗ ꯄꯣꯠꯂꯝ ꯆꯩꯔꯝ ꯈꯔ ꯍꯥꯏꯒꯦ ꯃꯁꯤ ꯊꯤꯔꯨꯅꯕ ꯇꯧ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯨꯌꯥꯏꯒꯤ ꯑꯣꯖꯥ ꯑꯗꯨꯅ ꯑꯃꯨꯌꯥꯏꯗ ꯂꯥ ꯑꯄꯥꯛꯄ ꯑꯃ ꯑꯇꯩ ꯑꯇꯩ ꯄꯣꯠꯂꯝ ꯀꯌꯥ ꯑꯃ ꯍꯥꯏꯗꯨꯅ ꯊꯤꯔꯨꯅꯕꯒꯤꯗꯃꯛꯇ ꯊꯥꯗꯣꯛꯈꯤ ꯁꯣꯝꯗꯅ ꯆꯤꯡꯂꯦꯝꯕꯤ ꯉꯁꯤꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯃꯨꯌꯥꯏꯅ ꯃꯍꯥꯛꯄꯨ ꯍꯥꯠꯅꯅꯕꯒꯤ ꯑꯇꯣꯞꯄ ꯂꯥꯂꯣꯡ ꯑꯃ ꯁꯤꯜꯂꯛꯂꯒꯅꯤ ꯍꯥꯏꯕꯁꯦ ꯃꯍꯥꯛꯁꯨ ꯈꯪꯂꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯉꯥꯛꯁꯤꯒꯦ ꯑꯃꯗꯤ ꯉꯔꯥꯡ ꯃꯥꯏꯊꯤꯕ ꯅꯪꯈ꯭ꯔꯕ ꯑꯃꯨꯌꯥꯏ ꯉꯔꯥꯡ ꯍꯥꯠꯄ ꯉꯝꯍꯧꯗ꯭ꯔꯕꯁꯨ ꯉꯁꯤꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯥꯠꯂꯒꯅꯤ ꯑꯗꯨꯅ ꯀꯔꯤ ꯀꯔꯝ ꯇꯧꯔꯒ ꯃꯍꯥꯛꯄꯨ ꯍꯥꯠꯁꯤꯒꯦ ꯀꯔꯤ ꯊꯧꯔꯥꯡ ꯄꯥꯏꯈꯠꯁꯤꯒꯦ ꯍꯥꯏꯗꯨꯅ ꯆꯤꯡꯂꯦꯝꯕꯤꯁꯨ ꯈꯟꯕ ꯃꯈꯩ ꯍꯜꯂꯒ ꯃꯍꯥꯛ ꯄꯨꯈ꯭ꯔꯤꯔꯣꯝꯗ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤ ꯋꯥꯔꯤ ꯑꯁꯤꯒꯤ 9ꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯊꯪꯒꯤ ꯇꯥꯡꯀꯛꯁꯤꯡꯗ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ